Naga sing kundaba mafamda kuki singi homeland semnanaba thorang lokhale tangkhul singi asawa phathaba ngamdre kuki singa makhal amatagi mari thamlaroi haina TNL na lauthokre tangkhul naga singi apex body oriba tangkhul naga longna litan amadi naga sing kundaba mafamda thokiba thodok singbo akanba mawongda yaningdaba phongdokpaga loinena khudaktagi hauna kuki singa makhal amatagi mari thamlaroi haina tangkhul naga long TNL gi working committee na thadorakpa cherol amana hairi February 3 ki numidang wairamda tangkhul ama hananaba honara kraba matungda kuki singna litan da yum mai thaba amadi nongmai kapna chingba thong sing chatharakibani numit adugi numidang pung 8 10 tabada Stalin A Simre Kobe School gi oja ama maram amata leitana tamthina phuramlaba matung February 9 da kuki khulai paiba singna Sikibung Sarkapung village da sanglaklaga tangkhul naga singi yum kunhumdoi hena mai thaki village sip ki yauna kunja singi yum mai tharaba matungda kuki militant singna nongmai round kaya marum kaptuna miyamda chauna mi paiba pokhan ki hairi February kunhumdoida Sina Kaithal village ki Lungtar Hills range ta nauna amuk mai thagalakpaga loinana asengba abungsi kauba kunja ama nongmai chingdol da faki atopa kunja amadi nongmai kaptuna hatna bohonabada laibak phabadagi palhugdabani suspension of operation su kurek pinaduna leiriba militant singna khulai matik chana pairaka Central Security Force mamangda phongna sathuk sasin tawbagi thong yaningdaba phongdokladuna TNL na hai haukiba numit kayani rom kuki militant singna khulai pairaga phongna sathuk sasin tawribasi su agreement ki kanglona yadaba thongni su camp singda KNAB yauna foreign militant kayamarum leiba thengnare haina suphongdorakle Central Security Force na loriba thodang singi matangda TNL gi cherol sin hai naga singi punsi amasung lanthum ngakwi senbibagi mahutta security personnel kharana kuki militant singi michang changbagi mawong uba phangi naga singna namna khundaba mafamda kuki singi tokhaiba homeland semnanaba center na akhnaba thorang ama lokhatle haina su maral siri litan hariba mafam asi mamangdagi hauna Sikibung Sarkapung village ki manung chanba mafamni haina palladuna cherol sin hai kumja lisingani kunmari ki September amadi October da thokiba administrative order da traditional jurisdiction amadi custom ki chanabi singak na chatnanabagi wafam mayek sengna pali kumja lisingani kunmanga gi June 19 da pangthokiba apunbagi mifam amada su tangkhul gi mamangai dagi leiraklabalam sakhang kibaga loinena Imphal Ukhrul lambi da ing tapna lehenabagi wafam yanaba purakhibani hairi Laikhidraba bungchagin balte gi hakchang lairol chalu yadre wathok ama loidringaida tokhaiba jongmi gi district semnanaba demand tawrakle lengang na anoba district sembagi wafam lauthokpaga loinana Thanglon Assembly constituency gi MLA bungchagin balte gi misi asiga mari leinana National Investigation Agency NIA da thiganandri fawba aroiba mathau mangam pangthokhiroi haina imung manunggi miyosingna phongdokre Laikhidraba bungchagin balte jomi phurup ki lusingbani kumja lisingani kunhumdogi me ahumda kuki jo amasung maitai phurupki marakta kanglukki irang thoklingai manungda miyoi kharana Imphal da mahakpo tamthina phuramkhibani tawdok aduda phibam luna sokpadagi matam sangna laikan aduna leiraki imung manungna haijabagi matung ina baltegi thawai yaudrba hakchang Delhi dagi Aizol da puraklaga February 13 da Pawnafam lamdam Churchanpur yauna purakki Aizol gi Lengpui airport tagi Churchanpur fawba makha lambi da purakhibani Chief Minister Yumnam Khemchana state ki thakta ikai khumna bu utpagi thorum pakthok nadaba imung manunggi miyoi sing pau pharuki adu moinamak baltegi machanapa Joseph na Hindu pause da phongdokibagi matung inadi tokhaiba district ama lauthokpaga loinana NIA da investigation chathan ba yauna tongan ba demand sing pidri fawba lairol chanbagi thorum pangthokhiroi hairi Thanglon SC gi MLA SC laikhidabagi matangda ngarang Churchanpur district ta total shutdown tawki State lenga ki maikei dagi February 12 dagi 13 fawba state ki thakta awaba phongdoknaba wafam lauthokhi Jomi Council gi chairman Bungsuan Naulakna phongdokhibagi matung ina Jomi Phurup ki akhanaba mifam ama pangthoklaba matungda lokhalakadaba thawak thorum singi aroiba warep ama lauragani hairi achumba wail fangdu fawba IDP sing masagi yumda hanjin kiroi haina Kangpokpi de khongjang changsin kre Central leaders singna rehabilitation gi thorang kaya lauthorakpaga loinana Manipur da mahausa gi phibam hanjin hanabagi thorang kaya lokhalabasu Kangpokpi district ki oina internally displaced person kaya na achumba wild fangdru phawa masa gi yumda hanjin kiroi haina khongjang changsin kre Kangpokpi district ki internally displaced welfare committee KDIDWC gi lising makhada IDP singna Kangpokpi gi Champhai sub division da leiba Kaithal Manbi military colony da khongjang changsin kibaga loinana achumba wild fangangadabani haiba kholaw kaya lauki Justice for IDP haiba play card sing paiduna khongjang changsin kiba protesters singna IDP sing khunda leita anabagi thorang lokhutringaida achumba wild hana fangananaba manung mapan phauna uba ngamba thorang lokhut kadabani
Lenga ki maike degi tongan bu wafam kaya lautok krabsu IDP singi maru oiba isu thabak to onthok pa leitri. Direct benefit transfer DBT na chingba mapung phana paikat tabaga loinena angang sing mahi masing tamnanwa thorang lokalak pa leite. Ana layang lamda mapung phana khudong chaba phangandabaga loinena IDP registration tawbagi matangda su asoiba kaya marum leiri haina phongdoki. Handakta BAFT award fangkraba film bungi director Lakshmi Priya Devi da thagat pa phongdokre. British Academy of Film and Television Arts BAFT Film Award lisingani kun tarukta Best Central and Family Film gi mana fangkraba bungi director Lakshmi Priya Devi da Ministry of Information and Broadcasting amasung National Film Development Corporation na thagat pa phongdokre. Malengbi thakta award fanglakpasi Indian cinema gi oina yamna saukthuk chaningai oiba mong amani haina filmmaker adu thagat pa phongdoki. Bung hariba film asi kumja lisingni kunhumdoida Progress Lab and Film Bazaar da recommend tawkibaga loinena yankai manga suba International Film Festival ama India da utki. Kumja lisingni kunmari da pangthokiba film festival da Best Debut Director gi category da selection fangkibaga loinena maikai kayada gi thagat pa phongdok narkiba leiki. Filmmaker sing pungning thawal iba Film Bazaar amadi International Film Festival of India na chingba platform sing mapangal kangkad hanraba India government amasung National Film Development Corporation na akhanaba thorang lokhat lagani hairi. India bu Congress na ikaiba nanghan kiba nate BJP na nanghan kiba ni. Delhi da pangthokiba India AI Summit ta malemgi leibak chamani pan gi mamang da Congress na India bu ikaiba nanghan kiba nate. BJP na nanghan kibani haina Manipur Pradesh Youth Congress ki VP Naurem Abhinas na phongdokre. Wafam singasi BT Road leiba Congress Bhavan da pangthokpa paugi mifam amada mahak na phongdokkibani. Loinena paugi mifam aduda MPYCC gi hanagi President N Popilal amadi atai fampuba kaya su saruk yaki. MPYCC gi VP Naurem Abhinas na makata na hai. Summit aduda political backing leiba Gargotius University na China na saba robot dog unitribo University asigi innovate tawduna sabani haina AI Summit aduda utpagi mayokta protest tawba AYC gi President Udar Bhanu Chip amadi atai thomi kaya Delhi Police na fajan kiba laibak thibani. Asigumba aranba tabu University asigi mayokta lep kibagi damak fajan kiba thomi pomba athubada thadokadabani natrabadi akanba khongjang kaya sangsilakani. Hiramasiga mari lainana BJYM gi thomising amadi BJP Mahila Morcha gi President Lotika na yungfam yaudaba Congress na ikai phiruk khumale hairibadu lamdam masigi oina laibak thibani haiki.